Matam kuinadagi semjin bidana leiriba Imphal pangai lambi asi paliba lenga kamadi mari leinaba authority na athuba matamda semjin biyu karigumba semjin daba tarabadi makhal makha kayagi khongjang changsinlagani hairi ngasi khurai puthiba laikai gi chandam lampak mapada Imphal pangai lambi paring asigi club mari amadi maira paibi ima ibil singna hairiba lambi asi sembi dabagi mayok ta wakan mifam ama chathakre wakan mifam aduda saruk yakiba asem imo maitei na phongdorapagi matung ina the Imphal pangai road development committee na hairiba lambi asi sembi naba chief minister works minister local MLA su oiriba CAF and PD minister L Susindro maitei amadi Kundrakpam Kendragi MLA TH Lokeshwar yauna kayarak hanna haijaduna lakhi adumoinamak ngasi fawba karigumba thabak amata paikhatlakte haina phongdorakhi tang kunma panboki manungda hairiba lambi si kibam yamna soklo lambi si ngdang sembi oina thamjagra matungda hoji khawda kaimta paikhat piraktabadagi asi koi makha tarap ko khongdang oina sit in protest pangdok jaban lambi gi phibam ji ngtang yengwa tamda hoji sidai kitang keno to bakanda accident mayam thokre adi khudong thiba lambi gi phatawgi phibam jina maram markanda adagi di school chaliba ngang nubi mayam chatpa khogi yadaba gi phibam da hoji si lairabane awaba phibam mani hoji laise hoji lebi kong ko mayam jina maram kan am satpa yaroi aduna sine masi ngtang mieng changbi rakanda kitang thuna sembi na ba apil tawjari du kaigumba sembi rakragadi makha taba koin hajer nine hen kan khongjang mayam ma koi changjan na ba sem saraga leijari Maira paibi ima ibil singi maraktagi lashram thambal sana kobi nupi amana SKTV news ta phongdorakpada lambi asi semjin binaba kayarak hanna haijaduna laklabasu thabak oina onthoraktabana makha taba khongjang changsinaba phirep lawraklagani lambi asi dangai hak laitena accident thokpa gari ani thainaba matamda mataida chatliba mi khudong tiningai orakpagi phibamda leire haina pendaba phongdokhi Oje chathariba assembly mifam asidasu ukhapiyu haidanasu taksin jakre adubu akoigi china thaiduna thambibagi mongda ubuse akoi yamna pende oje chathariba class 12 ki amadi 10 gi parkha leibasi pugi lambi sigi akoina chaliba angang sing sigi parents sigi yanga ka khoi che ban strike to bodi to jadabane ba adubu henjil lakpa to biraktra taragadi akoi lambi phawba akoi tokhaibagi phibamda asmaina yengjan biraktragadi hairiba khongjang ji changsinlagani athuba matamda chathariba hojiki assembly mifam asida pukhatpidana hairiba lambi sibu athuba matamda sembi haibo wafam asi thamjari Amaromda SKTV news na lambi paring asigi khurai salanthong chaithabi leirak mapadagi khurai lining thau puthi ba sanglen mapa fawba yengsilubada mafam kaya koilas kaiba akut atung amadi nakta cheliba Imphal turelgi leirai namthabana lambi asi phattabada natana marak mayung manadaba kaya thengnarakhi